Ngashi numidang wairam phongkiba tongan-tonganba Manipuri sefongsinga masum thokiba thawdok wathoksingadagi maruoiba ipausing meyamda thamjagi ahanbada Kangleipakki Maira Newsdagi lokosaraga ngasisu Naransena maningda Kuki Militant singa nomai kapnabada IRB ama yauna miyoi mari Sokle Kuki Militant 30 ahum Sokle haina Thajanari ngarang Bisnupur district ki Moirang police station gi manungsana Naransena gi maning thangba serukta leiba singda Kuki Militant singa khul ngakpa khunja singa nomai kapnabada miyoi ama sikiba amadi miyoi taret aso open nangkraba matungda ngasisu Suzampur district ka Bisnupur district ka luanabada leiba khoirenta khuno amadi laingang hairiba mafam asida akan mamongna nomai kapna khai ngasi nungtil pung anirom tarakpa matamna Kuki kulai paibisna Naransena maning lekai leiba anisowa IRB gi post tamna kablakpada shakti leiraba bom ama IRB post adugi manakta tadun fukai khe bom pukai baduda IRB person ama yauna kulnga pa kunja ani yauna miyoi mari aso opanang khe shoglaba miyoi singadu ras medisti da lekana khe loinana kulnga pa volunteer gi asokpa masing hengalak pa yabagi phiyom da leiri hari shoglaba miyoi singadu gi manungna nongsup kameng dagi oinam ebuyai ma sei kuntraga mari kauba miyoi ama yauri maki koki sarukta nongmai maru ama pan mari haujuk ras medisti da lekana duna leiri Kuki Militant sinangasi nungtil pung mga phawda bom yaun akan mong da ching dagi kapthaduna landarakpada Naransena maningda leiba community hall phawba haibadi yumlak phawba nungmai maru yausilakpadagi khunja kya mayum thadoktuna lanjena bi yauri hari pausi esna mafam adura leiriba khunja singdagi phangma pawi matuinadi ngasi nakal animakta akan mamongna khuthongna baduda Kuki singi maikedigi Kuki Militant tare sikibag loinana ahumna aso open nangki hari adumaina mak sapsaba pawdi khangmangamdri mafam adugi khunja singna makatana phongdorakpagi matuinadi khunja singna binocular amadi drone sisinaduna yengba matamda Kuki Militant taret ki asibak sang taaduna leiba amadi asokpa ahumna Kuki khunja singna puthokiba uba phangi hari hauzik akan mamongna nomai kapna baduda second IRB amadi Manipur police ki command personal singsi yauri ngasi nungtil pung mari phawba akan mamongna nakal animakta nomai kapna ri amaramda ngasi nongalamdai digi hauna khoirenta khuno amadi laingang hariba mafam ani asita Kuki Militant sing nomai kapsilaktuna landaslaki masigi matungda khulngak tiba khunja sina handuna ngasi numi yungba matung pung 12 makai fawbon leptana nomai kapnaki nomai kapna baduda nakal animakta bom na sing masijinaduna landabagi thabak sataki laingang singi mathaktang masarukta leiba search amana Kuki singna makoigi lanman oina sijinaraga nomai kapsinbagi thaba asi chatharakibani pausnai khulngak pa khunja volunteer singi mating pangnabagi damakta Manipur gi tongan mafamdagi lakpa nupa nupi kyana numai kapna pham oiriba mafam aduda sangsinduna mating pangbagi thabaksu yamna kan sathari numai kapna pham animak state security force ki kangbu sangsinbagi pawdi phangkhidi hainsu pawsta palakli makasa tarak poina to papawmana ngarang assembly gi mifamda CM Birena pikhiba minute 13 gi wafam aduna malem gi itihas ta khwaidigi mawung maril tadaba phataba amasum atien wafam ni haina lobiyai ozoi Manipur gi hauzik luraba leba ki oiba irang mara asida ngarang phamkiba Manipur legislative assembly gi mifam adu suknadagi minute 13 rong khaktamak phamlaga mifam lusin ki baibasi yamna lebak thibani haina Manipur gi hanagi law minister oiramba veteran politician ozoina phungdokre wafam singa si ka wada leba mahaki mayumna pangthokiba pawmisinga unaba madamang phungdokibani ozoina makhatana phungdokibadi haukiba me ahumdagi haujuk phawba tha marirom phajilaglaba Manipur gi irang sigi matangda Manipur gi miyam amasum civil society organization kyana assembly gi akhanaba mifam phamduna irang sigi woroisan ama puranaba amasum Manipur gi territorial integrity ngaknabagi sapsab warep ama lobinaba demand tawdun lakhi adubu ngang phamkiba assembly gi mifam adu Manipur gi miyamna nimit kyani rom sang state asigi haujuk oiriba laibaki irang sigi matangda khanabinaba taksiduna lakhiba dugi matangda ningthina khanaba mifam oidana sarak sahing naiba mong suknatagi minute 10 dam haktamak phamlaga mifam adu losinkhe ngarang Manipur assembly gi mifam adu Manipur gi chief minister N Birena pikhiba minute 13 gi wapam aduna malem gi itihas ta khwaidi gi mawong madil tadaba fataba masum atien wapam ni haina lobiyai chief minister N Birena si assembly ga mari lenaba wapam gi matangda century ama yairi haina lobiyai ozoina makhatan hai Manipur gi hauzik oiri birang amasum laibaki oiba wapam khanaba ngamdana chief minister N Birena masuma ki council of ministers sing lainga asida yauriba MLA sing house the minute 13 khak phamlaga senkre Indian constitution gi matungina lakliba September ani fawgi manungda assembly mifam phamgadabani haibasi hauzik leiriba BJP na lusum lainga asina hana khangbidabra
September ani helagadi assembly tha taruk taruk khudingi manungda phamgadabane haiba Manipur gi hausik lariba lenga khangdriba karigino normal session ama phamduna leba ki weba irang ama sum atai wafam kya ningthina khanna mayai ani suba sai tarik khuntakpagi mawongda haukiba me ahumdigi hauna narco terrorist cookie khulai paibisna mitai zatida atamnana target tawduna miat mipun yum kai mai thabna singba kya sathrakpadagi lanjelaktuna miyoi kya relief camp da yamna wana sangjapam lauduna lairiba si Manipur lengana khangbidriba karigino haina ozoina funoki magna makhatana hai Manipur lengana asuk kuiraba matamadu assembly gi mifam ningthina phamdana ulai parai tawriba karigino Manipur gi praja singi mihut oina lairagadi Manipur gi weba wafam assembly da ningthina khanaba mathautai hanak sathakiba parliament mifamna Manipur gi hausik tholib irang sigi matangda khananaba no confidence motion opposition kangbugi maikaidigi puthokiba matamda Manipur hausi lairiba MP singi maikaidigi wafam ama phawbo phongdok pangkidi masin kangthokidi sasan pairiba BJP gi lusingba singna makoibu wafam ama phawba ngan khidabani asumna ngarang su ruling de lairiba MLA amata assembly session manungdu wangang khidi ruling gi MLA singi mafamda hangjaning libati Manipur hausik mai hauna saktuna nupi angang kayada koki narco terrorist na rap tawduna madi numai kapsinduna lamdam sigi yellow mikya misimina aso open yorok laba matamasina Manipur praja miyam gi wafamga BJP gi high command gi wafamga kanana lubage magna hai narco terrorist na landarakpa matamasina laibaki wafam khanabaga BJP gi high command gi yathang inbaga kanana hena lubage amadi lumbage haiba BJP amasum ruling party gi mafam singda wafam thambaga loinana Manipur na mai hauna sakliba si hana muthatuna Manipur gi apun bigi saktam amasum ngamkhai kaidna thamba amasum shanti hanjilangna bu hona basang haki magna hai Congress na Manipur president rule purakna ba hona re haina ngarang ruling party gi govitans 1000 na phongdoki wafam adu nokningba wafam ne Manipur president rule purakna ba hona ribadi BJP gi MLA singi maraktagini rolling gi cookie MLA karana su Manipur thugaina ba basum hausik lairiba lenga asi thajaba thamdre haiduna center da protest tori tampak lamdagi BJP amasum ruling gi MLA karana su center da satuna beren gi lenga asi thajaba thamdre haina lauri BJP Manipur gi MP su oiriba Union Minister Dr. R.K. Ranjan su Manipur law and order mapung pana fail oiri haina phongdoki ba lekre Minister su Manipur law and order fail oiri haba yabra lenga asida yauriba security na ngalkiba minister nem sakib gena ma assembly gi mifam gi shuti nirakpada ma assembly mifam yawba lakpada secure oidre haidi BJP masal gi marakti gi Manipur PR purakna bigi lalong admak tawnari haina ozoina phongdoki ngasi pawmi singa unaba adu social activist amas oiriba ex MLA RK anan amasum hana Manipur lenga ki law minister oirama National People's Party NPP gi lusingba amas oiriba langpolapam Jayant Kumar sarya khedi makasa tarak poina to papawan mahesor da atamna legal notice tharaklibi AR gi asan mirai naiba thawong yaningde ibu yaima Assam Rifles ki asan mirai naiba thawong yaningde Manipur lairiba mipung khudingna Manipur gi Assam Rifles lakthu haina governor da memorandum pishin ki balaire adubo atamna Assam Rifles na Manipur thokni birang sigi matangda malem sinba thuna asumba khangana na bohonariba RTI athawali gi national secretary Mahesor Thanaujamda atamna legal notice tharakliba Assam Rifles ki asan mirai naiba thawong yaningde haina Khoirambol Ima Kaithel Joint Coordination Committee for Peace ki co-convener Y ABI mena phongdokre magna makha taradun hai Mahesor Thanaujam gi damak mama oibi singna lepani Kangla digi Assam Rifles sat ko haina thokibi irang adu digi henba kaya tholak loi haningai leite mama oibi kyana iramdam kanabagi damak makhal makha ka gi khongjang sangsingen hainasu phongdokhibaga loinana laingak pairibi singi pandam athubada miyamna khangalo ngarang pangtokhiba assembly mi phamadu tandan ngalambagum loisinba thawong aduna lebak miyamna khwaidigi pienda bahaibadu oire haikenasu pawsida spalakli atop pawmana Saroi second long khul kanagumba miyoi khrana lupa lakaya gi senpamda lam yenthokpagi thabak satharamle None district ki manungsana leiriba Saroi second long haina khangnari bukulis kanagumba miyoi khrana laktunaraga narol lupa lakaya gi senpamda lam yenthokpagi thabak satharamle haina kholasi gi wangloi kadalin kamaina phungdorakli wafam singa sinungtul Manipur press kapta pangthokiba pawgi mifamamada kadalin kamaina phungdokhibani magna makhatana hai Kholasi mapi mapa oiriba chairman Gangdilung Kamson secretary Agui Kamayamadi Khunja sing ayaba yaudun impala leiba kabui singi miyamna ahong balam leide haiduna lupa lakya ma khongbat leidi
मसिगुम लेबक थीबा नामथाकी थौदोसिदा मरा लेजद्रब समजरब मियामदगी अहोंग लम लेरि हाइदुना सेनफम किया अमा खोमगलिबा सिदा खुलसिगी खुंजा किया अमा साउनब यावरहरि खुल असिदा हौजिक हिमनामक सहुम हेन खुंदादुना पार्ट 1 2 3 खाइदोक्तुन लेरिब खुल अमने खुल असिगी पाइदाय हैन खंगनबा कस्टमरी लो अमा लेरिबा सिदा खंगलमदना मरनागी सेंदा लंबीद थीजबा मियोय खरदा पाउ पिसिंदुना लम अहोंग यामना लेरे हाइदुन इम्फाल लेब मिसम सिंगदगी सेनफम किया अमा खोंगत ले ताबदा नोइतबा फावी मसिदा करिसु खंगजदरबा समजरबा मियामना पिसिनकिबा सेनफम सिंग अदु नियमगी वांगबदा पिखिबना लम सिंग अमता फंगलोय मरनाय सेनफम सिंग मांगजगदबनी करिगुंबा जिलारों नत्रगना काबुइसिन खुलसिदा खुदा लेतादुना लेनिंगलबदी नियमगी मतुंगिना मरम साना लेबि यागन हैबो वाफम सिंग फोंगदोखियादि मखासा थरकपोइना तो पावन गवर्नर सीएम स्पीकर प्रेसिडेंट सरदाम नेशनल स्पोक्सपर्सन समिट पात्र की मीतम मैथाखरे सुमनतगी मिनिट 13 खकी ओइबा असेंबली की मिफम फमखिबसी मरैबाकीदम करिसु खन्ने ताकमनि लुफ सिंगजमै अपुन बलुफ साल की थौमी सिंगंगरा नुमिदांग पुंग 10 मखाई तापु मतमना मणिपुर की गवर्नर अनुसया उइखे चीफ मिनिस्टर एन बेरेन स्पीकर टीएस सैतबता बीजेपी मणिपुर प्रदेश की प्रेसिडेंट एस सरदामदी बीजेपी नेशनल स्पोक्सपर्सन समिट पात्र की मितम सिंग मैथाखरे मितम मैथाबदुद सरुक याखिबी इमासना फोंदोखिबदा ngरang famkiba supnatagi minute 13 khaki oiba assembly ki mifam asina takpadi hauzik paliba bjp lenga asina thokliba misimina amadi lantum mang takliba tangdu leita adriba miyamgi punsigi damakta kari sukhan balaiti lauriba miyamgi kholau taba pamde haibese mek sengna haina uthok laiki haukiba me ahumdigi state asida atamna kuki militant sina thokoliba irang asibu loisinna assembly ki emergency session ama famduna manipur gi territorial integrity kahendabaga loinana constitutional safeguard ama thamadana tana tungkoiba ingtapa lamdam ama ohenabagi damakta assembly da warep ama lawbiyu haina lamdam asita leiriba civil society organization singna matam kyagi mamangdagi bjp lenga asi haijaki adobo punamak aremata tare लेबाक की ओइना लेरिबा लुसिंग बसिंग असिना उतलिबा थवोंग असि लेबाक मियामना पेंदि लेंगा की लुसिंग ओइबदा मतिक सादरे मखोय लेबिगी मथौ तादरे हाइदुना मखोयगी इफिजी मैथाबनायखि वखल मपुंग फादबा महैगी मंगाल फंगदबा हापुगी वखल सेन लमदमसिगी मियामगी मिहुत ओइरिबा लुसिंग बसिंग असिना असुक लुरबा लेबाक की ओइरिबा फिबा मसिपु करिसु तैना खनबा अमदि मखोयगी सकुरी खक्तमक सोइद्रगा लोइरे खाली डबल इंजिन गे लेंगा की एमएलए मिनिस्टर लोइना मिनिस्टर फम थादोपन सुंगने मकातना लाकलिबा अगस्त की तांग 13 मथुगी नुंगथिल पुंग मरि ताबदा कम्युनिटी हॉल सिंगजमै ओइना थिंगेल सिंगजमै अपुन बलुक लोइनना कोऑर्डिनेटिंग कमिटी ऑफ 27 असेंबली कॉन्स्टिट्यूएंसी की म्यूट सिंगल लोइनना अपुन ममिफम अमा हाउजिक ओइरिबा मणिपुर की फिबम सिगी मतांगना खनागनि मरमदुना सिंगजमै द लेरिबा क्लब ऑर्गेनाइजेशन मैरा पाइबे मरि सीएसओ सिंगी म्यूट सिंग सरुग्या बिवाइखे अमरमदना कंबाइंड फोर्स सथब कॉमिंग ऑपरेशन न खुलाई कया फगत पंगमले सिक्योरिटी फोर्स लौखलगदिबा सिक्सिंग थौरांग की थबा अमोइन हौखिबा पुंग कुनगे मरिगी मनुंगदा इम्फाल बिष्णुपुर कक्सिंग सुचामपुर अमदि थौबाल की तोंगान तोंगान मफमसिंगदा पार्क्स एंड ऑपरेशन सदखरे ऑपरेशन असigi सरुग अमोइन बिष्णुपुर अमदि थौबाल डिस्ट्रिक्ट की नोंमै अमा कापियारिबा मरुकुन अमदि एक्सप्लोसिव तरेट फगत पंगम खेन मणिपुर पुलिस कंट्रोल रूम दगी थदोरपा सियोर अमन हाइरि सियोर सिना हाइ हौखिबा पुंग कुनगे मरिगी मनुंगदा बिष्णुपुर डिस्ट्रिक्ट की नारायणसेना दा खुलाई पाइबिसिंगना थोकनबगी थौदोक्ता मियोयनि सिकी तरेना असु अपनंखि मफम मदुरा पामदब थौदोक्सिंग थोक्तनब डिस्ट्रिक्ट पुलिस एआर आर्मी अमदि सीआरपीएफ की पर्सनल सिंग थाजिंख्रे लोइनना तोंगान तोंगान मफमदा चेक पोस्ट अमा कुंथ्रा हंगदोक्तुना लो थुगाइबा मियोय लिसिंग अनिगा तरागा मंगा सुफगत खैरि अमरमदा ngarang numidaang pung 9 ताबा मतमदा कुंथ्रा गोमदोइसु एआर अमदि थौबाल डिस्ट्रिक्ट पुलिस की कांगबुगी अपुनबा टीममना इरोंग विलेज मनाकी निंगेल ममांग सिंग द थी बुहुम की तबक सतबदा 5.56 mm लाइफ RDS 20.36 की हैंड ग्रेनेड मरी टू लॉन्चर अहुम अमदि चाइनीज हैंड ग्रेनेड अमा फंगदे पलम सिंग अदु थौबाल डिस्ट्रिक्ट पुलिस ता खुसिना ख्रे स्वाइदे अमरमदना नारायणसेना की लनफम द सोकपरिग हॉस्पिटल लयिंग लिबसिंग द एमएलए निसकांत टीमना सेल की मतेंग पांखरे कैसामथों एसिगी एमएलए निसकांत सिंगा सापम नंगसि नारायणसेना की लनफम द नोंमै कामनबगी थौदोग सोकपरिग रास मिनिस्ट्री मसम सिज हॉस्पिटल लयिंग लिब खुलंगापसिंग उनखिबग लोइना हॉस्पिटल सेल की मतेंग पांखरे हाइरि मोयरांग पुलिस स्टेशन कोन नारायणसेना खुल की मनिंग थांबदा ngarang ayuk कोकी मिलिटेंट सिंग लौ सुदन लेब मियुमा नोमैना कापसिलकपदगी सोखिबग लोइना मातुंग तरक स्टेट फोर्स अमसुम खुलंगापसिंग नोमै कापनबदा मियुमा सिरगा तरेना सोखिबने
MLA Nishikanta, Tim Nishikanta ki members single loinana, Ras Ministry Satno Hospital Sida, Laying Liba, Asopa Singa, Hacking and Unaki Masum, Narangi Taudo Dugi Matana Warisanaki Hedi, Masugi Tunda, MLA Tim Nishikanta ki members singna, Kaina Lupa listening and Ras Ministry ki managing director Hais Rajan, Narangi Taudo other Sopa the Laying Libising the Laying of Mati Kusanaki. Naransena gi thaudo odu sokpadegi sida hospital laying divisingi pibamsu MLA Nishikanta yingsinbaga loinana hospital asigi managing director Dr. KS Palina asokpasing layeng bada mating oinaba Tim Nishikanta na khainaba lupa lising yankai gi senpam sukusanaki loinana istera sida hausi oiriba pibam asida private hospital ani lemna layeng biba sida apianba phongdokhibaga thagatpasu phongdokhiyari amaromdana Kamelo kilan pam the Sokle Sanatoy the Mating Pancre, Assembly me from Amuhana Kaudravadi, Hirok Imasuna to Minale, Laitokloi. Hirok Part 2, Kaitiel Ako the Leba, like I Mariki Ima Ibel Sina, Namzam of Senpam Kagat Naragasi Impal Iski, Laimakong Mapal Riva, Mangsatabam Sanatoy Mite, say Taragamapan Apopa Raguda, Agamashil Gimating Pancre. Loin assembly gi mi pham amuhana kauduna leibak weba wakana dravadi Hirok Imasuna to Minale Tolo Hedi, Sanatoy si Hoki Bazun, Taragamapangi, Kamiloki Akan Balan Pam the Cookie singing no Maruna Pan Badagi, Masagi yet tango mit Ubigi Pangal Mankidana, Masaki Mayumda Yamna no white of Pibum Amada House Lady Penny. Then Bang Piba do the Sergiaki Imam and Sanatoy the Pung Togopa from Gatamagaluna, Lana Maramuraga, Awavatara. Miyam da Hiroki Imai Biel Singna, Makatan Angamating Panki Ganaki. Amaram Nangarang Manipur Assembly Session Minute Ramatu Pamlalution Kibadu Manipur Miam Bukadam Habane. Atubumatam the Assembly Session Amuhana Pamla Pohonabio, Masita Langana to Mina Leshila de Hiroki Imai Biel Singna, to Mina Letulu have wapam Sutamaki. Amaram Dana, Sakmagi, Long Sangol the Sukuki militants in the Nome Capsulacre. Ngarahin nungay matung pung tarakan ito minute kulum tapa matam na sakmay turel paringi saruk ta sakmay oil pamgi nongpok thangba turel torbangi haigalaga liba loang sanggol mapara ko ki militant sing na nungay kapsulakre nungay kapsulak pa do kulngak di kunja volunteers sing so handel nungay kapki masit uli nungay kapagi thawdo sing si ipung mga phaw sa daki nakal ani magta aso opan yaw gi pawdi fanghide amaram na kangla tombigi mathaki orphan home manak taliba gamgin phai ko ki khulsunga sinungalam daida nungay kapna khari mapam misida nungay kapna ribas ko ki masil gi manak to oiramgani haina sinari sab sab pawdi fangmangam tri hadi adu hogsgu ne di myam paw sa matang sa lusin jay myam puna no update ngamin si